ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯥꯎꯅ ꯐꯤꯡꯅ ꯃꯐꯤ ꯑꯗꯨ ꯀꯟꯗꯨꯅ ꯊꯣꯔꯛꯏ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯏ ꯁꯤꯡꯅꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯍꯩ-ꯑꯄꯥ ꯁꯥꯔꯨꯕꯒꯤ ꯃꯅꯦꯝꯅ ꯉꯥꯡꯂꯛꯄꯅꯤ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯩꯕꯨ ꯐꯝꯐꯝ ꯂꯥꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯆꯤꯕꯨ ꯐꯝꯍꯟꯕ ꯉꯁꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯐꯩ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯨꯃꯟ ꯅꯤꯡꯉꯣꯜ ꯏꯄꯥ ꯄꯥꯊꯧ ꯑꯃꯗꯤ ꯏꯕꯨꯡ ꯇꯔꯦꯠꯀꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯄꯆꯜꯅꯦꯁꯦ ꯀꯥꯎꯔꯕꯣꯏꯔꯦ ꯈꯪꯗ꯭ꯔꯕꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯄꯥꯏꯈꯣꯝꯕꯅ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯆꯥꯅꯨ ꯂꯩꯃ ꯀꯔꯤꯒꯤ ꯑꯗꯨꯛ ꯐꯤꯡꯅ ꯊꯣꯛꯈꯤꯕꯅꯣ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯇꯤꯜꯂꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯅꯪꯕꯨ ꯀꯔꯤꯅ ꯍꯥꯏꯈꯤꯒꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯈꯥꯝꯂꯤꯕ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯅꯪꯁꯨ ꯑꯁꯤꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕꯁꯤꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯂꯧꯕ ꯌꯥꯗ꯭ꯔꯥ ꯍꯌꯦꯡꯗ ꯉꯥꯏ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏ ꯑꯣꯏꯍꯧꯒꯗꯕ ꯅꯆꯦꯒꯤ ꯐꯝꯕꯝꯅꯤ ꯃꯤꯇꯣꯞꯅ ꯐꯝꯕ ꯌꯥꯗꯦ ꯀꯥꯏꯅ ꯅꯪ ꯅꯃꯤꯠ ꯑꯗꯨꯅ ꯅꯠꯇ꯭ꯔꯣ ꯎꯔꯤꯕꯗꯣ ꯑꯩꯕꯨ ꯐꯝꯕꯝꯗꯒꯤ ꯆꯤꯡꯊꯔꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯤ ꯅꯪꯕꯨ ꯍꯩꯃ ꯁꯥꯎꯈꯤꯅꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯒꯨꯜ ꯈꯪ ꯅꯪꯅ ꯄꯥꯝꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯦ ꯑꯩꯗꯨꯝ ꯑꯣꯏꯔꯗꯕꯅꯤ ꯍꯩꯃ ꯆꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯒꯤ ꯋꯥꯕꯨ ꯂꯧꯒꯗ꯭ꯔꯥ ꯏꯇꯨꯒꯤ ꯋꯥꯕꯨ ꯏꯟꯒꯗ꯭ꯔꯥ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯤꯗꯤꯕꯀꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥ ꯇꯥꯟꯅꯔꯤ ꯈꯟꯅꯔꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯥꯖꯕꯒꯤ ꯅꯨꯔꯩ ꯑꯃꯗꯤ ꯃꯣꯔꯥꯝꯕꯗꯣ ꯑꯩꯒꯤꯗꯤ ꯅꯪ ꯁꯤ ꯐꯩ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯑꯗ ꯃꯈꯣꯏ ꯇꯥꯅ ꯑꯩꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯅꯆꯥꯁꯤꯅꯗꯤ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯕ ꯉꯝꯗꯦꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯥꯖ ꯌꯣꯟꯖꯗꯧꯔꯤꯕꯁꯦ ꯇꯔꯥꯏꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦꯅ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯅꯤꯗꯣ ꯑꯗ ꯃꯣꯏꯇꯥꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯇꯥꯅꯤꯡꯉꯤꯗꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯑꯩ ꯊꯤꯡꯕ꯭ꯔꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯅꯆꯥꯅꯨꯄꯤ ꯀꯧꯔꯛꯀꯦ ꯋꯥꯔꯤ ꯇꯧ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯝꯃꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯀꯩ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯑꯩꯒꯤ ꯍꯥꯏꯕꯨ ꯃꯥꯕꯨ ꯊꯥꯖ ꯌꯣꯟꯖꯈ꯭ꯔ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯦ ꯈꯨꯗꯨꯝ ꯆꯟꯒꯦꯁꯤꯅꯤ ꯃꯄꯥ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯁꯤꯗ ꯃꯥꯕꯨ ꯅꯤꯡꯊꯤ ꯂꯩꯕꯥꯛꯇ ꯊꯥꯖꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯒꯤꯅꯤ ꯑꯣꯏꯗꯣꯏꯁꯦ ꯏꯃꯥ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯏꯃꯥꯒꯤ ꯅꯤꯡꯊꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯅꯄꯥꯒ ꯑꯩꯒꯅ ꯁꯤꯟꯕꯁꯤꯗ ꯏꯆꯥꯕꯨ ꯌꯥꯅꯤꯡꯗꯕꯔꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯅꯪꯅ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯏꯃꯥ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯅꯆꯥꯒꯤ ꯏꯐꯝꯗꯗꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯈꯟꯖꯔꯤꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯅꯁꯥꯅ ꯍꯤꯛꯇꯣꯛꯆꯔꯣꯏ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯁꯥꯅ ꯑꯌꯥꯕ ꯄꯤꯖꯔꯦ ꯑꯗꯨꯅꯤꯗꯅ ꯏꯃꯥ ꯄꯦꯜꯂꯤ ꯏꯆꯥꯅ ꯌꯥꯔꯛꯄꯁꯤꯗꯤ ꯅꯨꯔꯩ ꯈꯨꯃꯟ ꯈꯨꯜꯒꯤ ꯂꯩꯃ ꯃꯍꯥꯔꯥꯅꯤꯅꯤ ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯅꯤꯡꯊꯤꯕꯨ ꯃꯥꯅ ꯃꯆꯦꯠ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯁꯤꯅꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯌꯥꯏꯐꯔꯦꯟ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯌꯥꯏꯐꯔꯦꯟ ꯅꯤꯡꯊꯤ ꯂꯩꯕꯥꯛꯀꯤ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯤ ꯀꯅꯥ ꯂꯩ ꯀꯣꯅꯨꯡꯁꯤ ꯁꯦꯝꯖꯤꯟꯕ ꯍꯧꯔꯣꯅꯦꯍꯦ ꯏꯁꯨ ꯌꯥꯏꯐꯔꯦꯟꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯐꯒꯅꯤꯗꯣ ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯁꯨ ꯅꯨꯄꯤ ꯂꯥꯛꯇꯣꯏ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯃꯍꯥꯔꯥꯅꯤ ꯏꯃꯥꯁꯤ ꯏꯅꯧ ꯅꯧꯊꯣꯛꯀꯨꯝ ꯑꯇ ꯇꯥꯏꯍꯦ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯧꯊꯣꯛꯄ 이수 ꯂꯥꯛꯑꯝꯗꯥꯏꯒꯤꯔ ꯈꯪꯗꯦꯕꯣ 시다 ꯂꯩꯇꯦꯡꯒꯥꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯨꯀꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯤꯜꯂꯨꯀꯣ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ 이nem기 사나 nga이코네 낭보 나티 이수 야이파렌두부 이수 누피가 아목다 사캉 마캉 나한버기 타박 아두부 ꯌꯦꯡꯉꯣ ꯂꯩꯇꯦꯡꯁꯤꯡ ꯑꯁꯤ ꯄꯥꯝꯂꯕ꯭ꯔꯣ ꯏꯃꯥ ꯅꯁꯨ ꯅꯨꯄꯥꯅ ꯎꯅꯔꯔꯣꯏ ꯍꯥꯏꯌꯦ ꯏꯃꯥꯅ ꯑꯗꯨꯝ ꯈꯪꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯌꯦ ꯅꯁꯨ ꯅꯨꯄꯥꯅ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛꯇꯪ ꯈꯪꯅꯔꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯟꯕꯅ ꯃꯁꯥ ꯁꯈꯪ ꯃꯥꯏꯈꯪꯅꯔꯗꯤ ꯃꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯩꯗꯅ ꯑꯗꯨꯕꯨꯗꯤ ꯃꯕꯣꯛ ꯑꯩꯒꯤ ꯏꯁꯨꯅꯤꯗꯅ ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤ ꯆꯅꯨ ꯍꯦꯛ ꯊꯣꯛꯂꯛꯏ
ꯃꯃꯧ ꯑꯇꯣꯝꯕꯤ ꯎꯕꯗ ꯃꯅꯦꯝꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯤꯟꯕꯅꯤꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯧꯔꯤꯕꯅꯤꯗ ꯌꯦꯡꯉꯣꯏ ꯅꯠꯇꯦ ꯏꯃꯧꯕꯨ ꯅꯁꯥꯒ ꯉꯝꯗ ꯂꯥꯛꯇꯕ꯭ꯔꯩꯕ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯌꯥꯡ ꯏꯀꯪ ꯀꯪꯕꯒꯨꯝ ꯌꯦꯡꯉꯣꯏ ꯅꯁꯥ ꯁꯣꯜꯍꯟꯕ ꯌꯥꯗꯦꯀꯣ 이수 luwangbu kuidrabani inemdine imawna kitang kainom torokpaga hairauko imawdi sanani sana kanagumba madi chaangganida ima namau kaisu tawdi ima inaw sulai inaw ngaiku aikoi pulak watana si inaw ise aise thabak ama leiraba chanu phet haidoktuna sauna satki kai dokse kaina dokse sai masida yengi bannan mitse mamawani misak mikai nai bise aisi kananu khangjra male tawise khuman khulgi mazai be mani se mafam sida tarai tarai lakhi badawna aina leibak asigi maharani aina leibak asida mau oiki basu maharani mabu oiki haine lakhi bani hausi ai kaidawni atuda khangmi noi mangang haigatpa mamau atombigi maong adudani manim oibi mana pamdabasu janu ai mangai satbi midan lauthokre kunja singda ningthau kubam pirani haina mafam asi tabada janu di leifam khangde ayukni kunja pumba tillai mafam aduda mina singna saina ngamjre ningthi reba phije leiteng kaya setuna thoklai maharani nungsi thoi leplari masani gi mamangda pirari ningthau kubam masa hal purilda masa hal da piki baduda sauning bana loikre janudi pari hal imagi purel amadi pari tomba imagi pai komba hausikti nama aidi sonsilakle nasinna naw sangdana lebak asi ngakla nayam purelda imana ningthau kubam ase sinarabani ko imau hal sanada maharani kubam sinarabani januna oh isi amadi taida pitokpa natro asidi yariba masigi apangsinna tagat yengna lay haibanida aini khoidong sakningida tawrise kita sumagi pa pamna phongdokti hera lairuida ai changkhikeda songning basidi kalak saubi sanu makhoido sauning bana loiri kalak sauba mamogi matau ubada umsi thoinasu mamau atombi bu sauning libani imagi ai pharen kayagi ma yengo nangbo amuktangdi imawai duiduga sakang mai khangnawdana yari deiba ima amadi abokna simbibaduni yari nasadi kaidolungem sakang mai khangnaraga hayeng luhung labu matungda khangnadi dum leiradu thawbana to haisu aibani amuktangdi khangnawdana hayeng maina athibi uramadi khangzani sakzani ko aigi wadi amutang satlaga yengthok sisi lei ado aidi tawgi lomuse yawngamdo mantre sakhen khulgi ningthongna kana landara e hai pabana ibusu kawre hayi maksat tabiyach aisu itawgi na tung ilagadi satminani adubu yade yade langam piran pai natawgi nakta amuk law ko hoi adu sinasi oi amuk tang di yengusi da nambo adu mi na haibada masak pudi adu miyaba mali chanu sauna sanglai mapuri bada sagi tawi nang haibani da nang aina di ipamda aina maharani oigani haidana hairaga isida oikiba kyam chaida masi pumnaba masi ini boxina thokhalibani ichi ubada miyamna maharani haini kai khumna basi ubada aine ai chaida chai haisi aina oiramlabadi aingoni ikai khumna ramoidraba adubu chanu aingona singnaraknabanina aina kaidoge do yengba taridana aigi sumi watena hey kaino nangna haidu yamba mai sau sauna leiringida karamna mapi mapa oidoi nangi dugi nabuk fattabudo taw nang itu oibagi kaisu haidrabani ko kaidogdoiba nang kaidogdoino ba ato na tang oigera amma oigera kana bakita sumati yoba nang nu pa thoktraba natro phare ai tawrokeng migidi hayeng masa nu pa sina dom mapa gi musilauradaba ekoisu isa nu pa leiring magi su kita khande haibani na masi musi kamai ngangnani mase asuk yamna mabuk jel pipu nu pi sibo aibu kadai digi thirino aise magi khudum bida tombudu warab imana marol ngai ko ne nang mongta khumalai paktani luhongba naksilakpagi koirang langlam morambana isagi thamoina bu khoidarabro isana pamada pike isa satkrabadi ihang hangaurani dako
ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯗ ꯏꯄꯥꯕꯨ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯀꯔꯤꯅ ꯃꯈꯣꯏ ꯇꯥ? ꯅꯆꯥꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯆꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯃꯈꯣꯏ ꯇꯥꯅ ꯃꯆꯥ ꯑꯁꯤꯒꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯍꯟꯒꯗ꯭ꯔꯅ ꯍꯥꯏꯔꯒ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯒ ꯏꯆꯥꯁꯤ ꯋꯥꯒꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯇꯥ, ꯑꯩꯁꯨ ꯏꯆꯥꯁꯤ ꯅꯨꯡꯁꯤꯔꯝꯃꯣꯏ ꯈꯜꯂꯤꯔꯣ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯏꯆꯥ ꯎꯖꯗꯕꯤ ꯑꯩꯗꯤ ꯏꯆꯥꯁꯤꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯕꯨ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯄꯤꯁꯤꯁꯨ ꯇꯥꯔꯛꯄ ꯌꯥꯗꯦꯅ ꯈꯤꯇꯪ ꯇꯧꯒꯦ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯀꯞꯁꯤꯟꯅꯔꯒꯦ꯫ ꯁꯤꯗꯤ ꯄꯤ ꯇꯥꯕ ꯇꯥꯗꯕ꯫ ꯕꯥꯕꯥ, ꯏꯃꯥ, ꯑꯗꯨꯝꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯕꯥꯕꯥ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯆꯥ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ? ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ꯫ ꯅꯇꯥꯁꯤꯡꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤꯀꯣ꯫ ꯅꯤꯡꯊꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯥꯇꯕꯨ ꯌꯥꯎꯖꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯄꯂꯦꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ, ꯄꯂꯦꯝ ꯅꯪꯇꯕꯨ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ꯫ ꯉꯁꯤꯗꯤ ꯅꯆꯥ ꯆꯠꯄ ꯇꯥꯔꯦꯀꯣ꯫ ꯏꯃꯥꯇꯣꯟꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯇꯝ ꯃꯥꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯂꯥꯛꯂꯔꯦ ꯌꯥꯏꯐꯔꯦꯜ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯕꯨ ꯉꯥꯏꯔꯔꯤ꯫ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯂꯣꯏꯔꯦ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯗꯅ ꯅꯤꯡꯊꯤ ꯂꯩꯕꯥꯛꯁꯨ ꯀꯣꯏꯂꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯏꯀꯥꯏꯅꯕꯒꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯅꯗꯦ꯫ ꯂꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯃꯥꯁꯨ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯅꯧ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗ ꯆꯪꯖꯔꯤ꯫ ꯀꯔꯤ ꯂꯩꯔꯤ ꯁꯥꯅꯧ ꯑꯗꯨꯛ ꯄꯥꯈꯠꯅ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯅꯥꯏ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯟ ꯈꯣꯝꯕ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯗꯣ ꯀꯔꯤ ꯍꯥꯏꯕ? ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ, ꯅꯤꯡꯊꯤꯅ ꯇꯝꯃꯨꯁꯦ꯫ ꯁꯛꯍꯦꯟ ꯈꯨꯜꯒꯤ ꯁꯥꯊꯤꯕꯅ ꯅꯤꯡꯊꯧ ꯅꯣꯡꯗ꯭ꯔꯟ ꯈꯣꯝꯕꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦꯗꯣ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥꯔꯛꯇꯨꯅ, ꯑꯗꯨꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯣꯡꯗ꯭ꯔꯟ ꯈꯣꯝꯕꯕꯨ ꯑꯃꯨꯛꯇ ꯌꯥꯏꯕꯤ ꯊꯑꯣꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯔꯦꯗꯣ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯟ ꯈꯣꯝꯕꯕꯨ ꯁꯛꯍꯦꯟ ꯈꯨꯜꯒꯤ ꯁꯥꯊꯤꯕꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ? ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯕꯗ ꯉꯥꯏ꯫ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯁꯨ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯣꯛꯄ ꯌꯥꯗ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯂꯨꯍꯣꯡꯕ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯌꯥꯊꯪ ꯄꯤꯔꯔꯦ꯫ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯄꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯌꯥꯏꯐꯔꯦꯜ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕꯗꯨ ꯃꯁꯛꯄꯨ ꯅꯤꯡꯊꯤꯅ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯜꯅ ꯀꯅꯥ ꯂꯩ? ꯁꯒꯣꯜ ꯁꯦꯝ ꯁꯥ ꯊꯤꯜꯂꯒ ꯆꯠꯁꯤ ꯆꯠꯂꯨ꯫ ꯄꯂꯦꯝ, ꯄꯟꯊꯧ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯐꯔꯦꯜ ꯑꯝꯇ ꯅꯤꯡꯊꯤꯅ ꯏꯕꯨꯡ ꯃꯃꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤꯅ ꯀꯧꯔꯤꯒꯗꯨ ꯇꯥꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯥꯟꯅꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯧꯗ꯭ꯔꯤꯗꯣ ꯅꯤꯡꯊꯤꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯋꯥꯖꯔꯦ꯫ ꯅꯤꯡꯊꯤ ꯃꯥꯗꯤ ꯅꯤꯡꯊꯤ ꯈꯨꯜꯗ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯃꯥ ꯃꯁꯛꯁꯨ ꯈꯪꯍꯧꯗꯦ꯫ ꯅꯆꯥ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯁꯨ ꯃꯁꯛ ꯎꯖꯍꯧꯗꯦ꯫ ꯀꯣꯂꯣꯏ ꯃꯤꯠꯂꯦꯟ ꯈꯛ ꯈꯪꯖꯍꯧꯏꯗ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯏꯃꯥ ꯑꯃꯨꯛꯇꯪꯗꯤ ꯏꯅꯥꯛꯇ ꯂꯥꯛꯍꯟꯕꯤ꯫ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯇꯕꯨ ꯉꯥꯏꯖꯕꯅꯤ꯫ ꯂꯥꯛꯄ ꯀꯧꯕꯗꯤ ꯃꯔꯥꯛꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩꯔꯤꯕꯗꯤ? ꯅꯆꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯅꯠꯇꯦ ꯇꯨꯝꯅꯕ ꯇꯧꯔꯗꯅ꯫ ꯏꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎꯁꯨ ꯇꯥꯗꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯁꯥꯊꯤꯕꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯇꯥꯏ꯫ ꯋꯥꯈꯜꯁꯦ ꯌꯥꯝꯇ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯏꯆꯥꯗꯨꯕꯨ ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯏꯃꯥꯁꯨ ꯈꯪꯉꯤꯗ ꯏꯃꯧꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯊꯤꯒꯅꯤ꯫ ꯏꯆꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯣꯏꯗꯅ ꯇꯨꯝꯅꯕ ꯇꯧꯔꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯀꯌꯥꯗ ꯃꯕꯨꯛ ꯐꯈ꯭ꯔꯕ ꯏꯃꯥꯅꯣ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯆꯥꯒꯨꯝꯅ ꯑꯁꯨꯛ ꯂꯨꯅ ꯇꯧꯕꯤꯕꯀꯣ꯫ ꯏꯕꯨꯡ, ꯅꯪꯇꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯅꯆꯥꯅ ꯑꯃꯨꯛꯇꯗꯤ ꯂꯥꯛꯎꯕ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯀꯔꯝꯕ ꯅꯨꯖꯥ ꯑꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯁꯨ ꯃꯃꯧꯕꯨ ꯊꯦꯝꯖꯤꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯅꯤ꯫ ꯃꯆꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯗꯕꯒꯤ ꯌꯥꯏꯐꯔꯦꯜ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫
ꯁꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯏꯟꯁꯤꯜꯂꯤ ꯌꯦꯡꯂꯕ ꯀꯥꯟꯗꯨꯗ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯆꯩ ꯉꯝꯃꯨ ꯑꯆꯧꯕ ꯀꯔꯝꯅꯤ ꯈꯨꯠꯁꯤꯅ ꯅꯪ ꯉꯝꯃꯔꯣꯏ ꯅꯠꯇꯦ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯌꯥꯝꯕꯁꯤꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕ ꯃꯁꯦ ꯃꯨꯟꯗꯕ ꯌꯥꯔꯣꯏ ꯅꯃꯥꯁꯤꯁꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏ ꯑꯗꯣꯅ ꯇꯥꯡꯅꯤ ꯅꯪꯗꯤ ꯅꯪꯉꯣꯟꯗ ꯀꯣꯛꯄꯤꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯗꯨꯝ ꯄꯤꯔꯛꯇꯣꯏ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯅꯤ ꯑꯩꯅ ꯑꯄꯪꯕ ꯍꯥꯏꯅꯤꯡꯉꯤꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯒꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯃꯤꯠ ꯇꯤꯛꯅ ꯌꯦꯡꯉꯨ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ ꯑꯩ ꯆꯅꯨꯅꯤ ꯀꯩꯗꯧꯔꯒꯦ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ ꯆꯅꯨ ꯀꯔꯤ ꯇꯧꯔꯒ ꯅꯤꯡꯊꯧ ꯈꯨꯕ ꯃꯨꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧꯅ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯔꯤꯕ꯭ꯔꯥ ꯀꯅꯥ ꯂꯩ ꯇꯥꯔꯦ ꯆꯠꯄꯤꯔꯒꯦ ꯊꯣꯔꯛꯂꯕ꯭ꯔꯥ ꯏꯃꯥꯗꯗꯤ ꯍꯥꯏꯕꯤꯔꯝꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯅꯃꯧ ꯑꯁꯤꯒꯤ ꯃꯇꯧꯁꯤꯅꯤ ꯃꯈꯣꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯏꯃꯥꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯃꯁꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕꯒꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯌꯥꯔꯗꯤ ꯆꯠꯄꯤꯈ꯭ꯔꯅꯨꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯑꯩꯅ ꯆꯠꯅꯤꯡꯗꯅ ꯆꯠꯇꯧꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅꯤ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯣꯏꯁꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯎꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯗꯕꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤꯕꯅꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯕꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯃꯈꯣꯏꯗ ꯃꯇꯩ ꯑꯃꯗꯤ ꯃꯆꯦꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯆꯅꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗꯕꯨ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯨꯝꯍꯩ ꯍꯧꯕ ꯌꯥꯔꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯅꯨꯍꯣꯏꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯃꯁꯨ ꯂꯦꯡꯉꯝꯗ꯭ꯔꯦꯗꯅ ꯁꯠꯇꯌꯥꯗ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯂꯣꯏꯔꯦ ꯍꯔꯥꯎꯕꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯆꯅꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯞ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛ ꯃꯁꯝꯅ ꯏꯐꯥ ꯐꯥ ꯏꯆꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯅꯁꯤꯗ ꯍꯥꯏꯌꯣꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ ꯏꯆꯦ ꯅꯅꯥꯎꯕꯨ ꯀꯔꯝꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯄꯥꯎ ꯑꯁꯤ ꯏꯆꯤꯜ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯅꯥꯎ ꯀꯞꯂꯤꯕꯕꯨ ꯏꯆꯦꯗ ꯍꯥꯏꯌꯣꯕ ꯏꯆꯥ ꯌꯥꯏꯐꯗꯣ ꯌꯥꯏꯐꯔꯦꯜꯗꯣ ꯆꯦ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯈꯨꯝꯃꯣꯕ ꯏꯅꯥꯎ ꯍꯥꯏꯌꯣꯕ ꯆꯦ ꯏꯆꯥ ꯌꯥꯏꯐꯗꯣ ꯁꯛꯍꯦꯟ ꯈꯨꯜꯒꯤ ꯁꯥꯊꯤꯕꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯂꯥꯟꯗ ꯃꯥꯏꯊꯤꯕꯗꯒꯤ ꯏꯔꯤꯛ ꯇꯨꯔꯦꯜꯗ ꯏꯆꯥ ꯌꯥꯏꯐꯔꯦꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯏꯔꯤꯛ ꯂꯩꯕꯥꯛꯇ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯦꯗꯣ ꯏꯆꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯏꯔꯤꯛ ꯇꯨꯔꯦꯜꯗ ꯐꯪꯂꯦ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯔꯣ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯝꯅ ꯅꯅꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯆꯦꯗ ꯃꯤꯅꯝꯂꯨꯒꯅꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯁꯦꯝ ꯁꯥꯏ ꯏꯔꯤꯛ ꯂꯩꯕꯥꯛ ꯇꯝꯗ ꯆꯠꯁꯤ ꯏꯃꯥꯒꯤ ꯌꯥꯏꯐꯔꯦꯜ ꯃꯥ ꯂꯥꯛꯀꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯏꯆꯦ ꯀꯗꯥꯏꯗꯅꯣ ꯉꯥꯏꯈꯨꯋꯣ ꯏꯆꯦ ꯅꯇꯣꯝꯇ ꯆꯠꯈꯤꯅꯣꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯣꯔꯦꯗꯅ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ ꯇꯥꯔꯦꯗꯅ ꯆꯅꯨ ꯅꯣꯛꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯁꯒꯣꯜ ꯊꯧꯗꯨꯅ ꯁꯅꯥ ꯃꯅꯥꯏ ꯈꯔꯒ ꯏꯔꯤꯛ ꯂꯩꯕꯥꯛ ꯇꯥꯅ ꯂꯥꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯆꯥ ꯄꯤꯕ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯤꯃꯨ ꯁꯦꯠꯄ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯈꯔꯅ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯛꯏ ꯅꯈꯣꯏ ꯀꯅꯥ ꯀꯔꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯅꯥ ꯂꯩ ꯂꯝꯕꯤ ꯑꯁꯤꯕꯨ ꯊꯠꯍꯟꯒꯅꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯅꯥ ꯏꯆꯥ ꯅꯣꯏꯕꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯣꯏ ꯑꯝꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯃꯅꯥꯏꯁꯤꯡꯗꯨ ꯀꯔꯤꯁꯨ ꯃꯁꯤ ꯂꯦꯡꯗꯦ ꯁꯅꯥꯕꯨ ꯁꯒꯣꯜꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯤꯡꯊꯩ ꯀꯔꯤꯅꯣ ꯅꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯤ ꯊꯥꯗꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ 이부 ꯆꯤꯡꯊꯔꯤꯕꯁꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯗꯥꯏ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯤꯔꯣ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯌꯥꯊꯪ ꯏꯟꯗ꯭ꯔꯕ꯭ꯔꯣ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏ ꯈꯨꯝꯂꯤꯕꯗꯣ ꯑꯩꯕꯨ ꯈꯪꯅꯤꯡꯕ꯭ꯔꯣ ꯀꯅꯥꯅꯣ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯣ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛ ꯍꯥꯡꯗꯣꯔꯛꯏ ꯆꯅꯨ
ꯅꯪ ꯀꯔꯝꯅ ꯆꯅꯨ ꯀꯔꯤꯝꯅꯗꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯤꯇꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤꯟꯕꯅꯤ ꯑꯩꯕꯨ ꯏꯃꯥꯒ ꯅꯣꯏꯅꯤ ꯆꯪꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯐꯝꯐꯝ ꯂꯥꯡꯗꯒꯤ ꯆꯤꯡꯊꯈꯤꯕꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯈꯨꯝꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯆꯅꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯪꯒꯤ ꯅꯆꯥ ꯈꯪꯗꯦꯕꯣ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯊꯥꯕꯤꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯤꯜꯂꯤ ꯑꯩꯁꯦ ꯈꯨꯃꯟ ꯈꯨꯜꯒꯤ ꯃꯖꯥꯏ ꯕꯦꯝꯃꯅꯤ ꯏꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥ ꯊꯧꯗꯥꯡꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯃꯤꯗꯤ ꯆꯅꯨ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦꯗꯣ 이치기 이베마 낭 먹는 시 아이고 거이다 이마기 야이파 나 거의 오다 나 마이디 야이비야시 마음부터 하래도 자누나 끝나면 칠리 강라는 강라 다 그래도 타와이 자누기 마쿠타 사나기 타와이도 Sanaga lang inariba makoysing adusu Janugi mi ngakto oirami. Masu halagtabagi wado na layriba ng sithoy. Mamaubu sakangdabasing na hatlam lay tabada amok hena sonjilami. Ningthausu halagpayada halaklamde. Paikomba amadi sanuna maningtam na palami ningti laybakto. Somta na yaypa tap na wakalai. Kuksi inungaw ko. Jingminingo lamana. Ibong, ama, apa, ibong si wakal lakrene. Kri, wakal tari haiba. Tonggi janu pa, nangbu, kri su tau drabra, sisi. Amuk tatap na hugud si. Makat kri su tau ruyin. Nang na sok tu na singkong nga duda wakal ta da layram duda. Ijana wakal lakpu si, nungay kri. Kuk siyam ngaw, mataw kram na mapam masida. Aibu, kuk si kinam tau ita. Tap na tau kro ni nagan tanggi isa na ba numit kaya ni nang na wakal ta da layba ay na hidak hap tu na nang bu wakal ta na bukot na ba ni ado tamgi isa gi pijet sika hai ribadi jingi pa na nasagi thawai se kan birak pagi nachana jingi pa bu yamna thagat chai ai ningthi layba ki ningthau puril gi masa nu pa ni sakyan khul gi sathi baga lan thing na bada asigi pipa masida ai su ꯈꯪꯍꯧꯗ꯭ꯔꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯨꯅꯦ ꯋꯥꯒꯅꯤꯅꯦ ꯄꯣꯊꯥꯕꯤꯔꯣꯅꯦ ꯃꯖꯥꯏꯕꯨꯡꯉꯣꯅ ꯏꯁꯥ ꯀꯜꯂꯕ ꯃꯇꯝꯗ ꯆꯤꯡꯒꯤ ꯏꯄꯥꯅ ꯊꯤꯟꯖꯒꯦ ꯑꯩꯈꯣꯏꯁꯨ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯤ ꯈꯨꯜꯒꯤ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯅꯆꯜꯅ ꯁꯦꯕꯥ ꯇꯧꯍꯟꯈ꯭ꯔꯣꯀꯣ ꯑꯄꯥ ꯁꯤꯡ ꯊꯤꯔꯨꯈꯤꯒꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯁꯤꯁꯨ ꯊꯥꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯖꯥꯏꯕꯨꯡꯉꯣ ꯅꯥꯒꯅꯤꯌꯦ ꯌꯥꯏꯐꯔꯦꯟ ꯂꯥꯟ ꯄꯥꯡꯕ ꯆꯠꯄꯗ ꯃꯥꯏꯊꯤꯕꯗꯒꯤ ꯆꯤꯡꯗꯒꯤ ꯑꯣꯟꯊꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ ꯂꯩꯈꯤꯕꯅꯤ ꯆꯣꯝꯗꯅ ꯆꯅꯨꯅ ꯅꯤꯡꯊꯤꯕꯨ ꯑꯣꯠꯄꯤꯔꯝꯃꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯐꯅꯗꯤ ꯈꯥꯡꯕꯅꯤ ꯃꯄꯨꯔꯣꯏꯕ ꯃꯥꯕꯨꯗ ꯍꯜꯂꯛꯄ ꯉꯥꯏꯖꯕꯅꯤ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦꯗꯣ ꯌꯦꯡꯅꯤꯡꯗꯕ ꯃꯤꯁꯤꯡꯁꯤ ꯎꯅꯤꯡꯗꯦꯗ ꯀꯔꯤꯕꯨ ꯊꯣꯛꯇꯅ ꯂꯩꯕꯗꯣ ꯈꯪꯗꯦ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯁꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯏꯅꯤꯡꯇꯝꯅ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯍꯧꯒꯦ ꯅꯣꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯁꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗ ꯊꯅꯝꯕꯅꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯉꯤꯗꯅ ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯌꯦꯡꯉꯨ ꯃꯈꯣꯏꯇ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯁꯅꯥꯗꯣ ꯐꯃꯨꯡꯁꯦ ꯊꯅꯝꯕꯅꯦ ꯁꯤꯒꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥ ꯆꯪꯉꯝꯒꯦ ꯅꯃꯧ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯁꯤ ꯆꯪꯈꯤꯕꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯁꯅꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯃꯥꯅ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤ ꯏꯄꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯃꯤ ꯃꯊꯣꯟꯅꯦꯕ ꯃꯧ ꯅꯤꯡꯊꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯇꯥꯔꯦ ꯈꯨꯔꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯦ ꯅꯪꯅ ꯅꯗꯣꯝꯆꯥꯒꯤ ꯁꯅꯥ ꯂꯧꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯗꯣꯝꯆꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯝꯇ ꯄꯤꯈ꯭ꯔꯣ ꯅꯪꯕꯨ ꯏꯆꯥꯗꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯈꯨꯔꯥ ꯑꯩꯗꯤ ꯄꯥꯏꯗꯤꯌꯦ ꯈꯪꯗꯤꯌꯦ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯕꯅꯤ ꯃꯥꯅ ꯄꯥꯏꯗꯅ ꯀꯅꯥꯅ ꯄꯥꯏꯗꯣꯏꯅꯣ ꯃꯈꯣꯏꯇ ꯑꯃꯨꯛꯇ ꯂꯧꯁꯤ ꯂꯨꯅ ꯊꯝꯂꯨꯕꯒꯤꯅꯦ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯑꯩ ꯄꯥꯏꯗꯤꯌꯦ ꯑꯩꯗꯤ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯏꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯆꯤꯟ ꯊꯤꯅꯨ ꯄꯥꯝꯃꯒ ꯄꯥꯝꯃꯦ ꯍꯥꯏꯌꯣ ꯇꯥꯔꯦꯗꯅ ꯃꯥ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤꯗꯅ ꯍꯥꯏꯔꯤꯕꯁꯦ
Huranꯗꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯅꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤꯊꯣꯏ ꯁꯟꯂꯩ ꯀꯩꯗꯧꯅꯔꯦ ꯅꯣꯏꯕꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯁꯨꯗ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯆꯥꯒꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯁꯨꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤ ꯏꯃꯥ ꯅꯁꯨꯁꯦ ꯂꯨꯅ ꯇꯧꯈꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯗ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯍꯨꯔꯥꯟꯕꯤꯁꯤ ꯁꯤꯗ ꯁꯨꯝ ꯊꯝꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯥꯟꯊꯣꯛꯀꯣ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥ ꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩꯕꯅ ꯐꯩ ꯀꯅꯥ ꯂꯩ ꯃꯁꯤ ꯄꯨꯊꯣꯛꯈꯣ ꯑꯕꯣ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯣ ꯑꯕꯣ ꯑꯩ ꯅꯝꯁꯥꯒꯤ ꯁꯅꯥꯁꯤ ꯂꯧꯗꯤꯌꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯈꯨꯔꯥ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ 이수, 아이 이수부 아름나 떠빈 아이 이수나 아름나 떠오로예 그리고 하늘 떠락님 마땀시보 야로 아이 이수 부키노 까이 독사이드나 떠오리브노 하우식기 농아이에 까이노 씨가 다나바 신바니 농아이 크레다 마하라니 오이비세 농아이에도 와칼세 닝티 마욤다 할락두는 레이리 노이리 닝티 레이바 깡콩 짜이람미 पाइखोमना पानबदगी सोमदना नुरैना निंथीबु ओटपिरेदो आइना हाइबु वाबु कनाना यादोइनो माने आइदी अतोम्बी एगी वा ताबिनबा लेइता आइना सिलिबसे नंगी फनबनी यादा लाक्तबा यार इमातोन अदुमना नसादा हाइबिग नसासि लेसाबि नती मौनी इमातोनी वाफमदु आइ ngamjai karamna mau aina leisabi saduna luhongba ai ngamloi nati nangbu luhongini tawribadu napuroi bufau masak khangnarakpa aina silibase nangi phananabani nangna asumna halaktuna leibase aine ikaine isum imanabi singi mamangda aina haribu wase yada laktaba yaroi luhongba matam lepkhre kadagi mapan thoklakpasu yar he imaton thong semta hango ai ngamoi imaton ima jaya wari ima leiramlabani usina sana wari base khasitasu khanglamgani ko nang mamuktadi nak laupa nang mangaibada ai siba ngamtre nang mukai laike ibungai re sinkredo ningthibu atopa leibakta thajanaba ningthi manadi yakidi saktasu dawata binina ningthibu ubada tinjotpa kauba ngaktani do numidangni maitikli karino aina khalli wakhalse aisi nupi leirabani ko mane bu ngairamani ko tuga aina simmi leisa sida yade aisi ku mu wakhal yade ibo kre khanbra kaisu khandida kre gino khangde aigi mit ani sina ibung bu yengli khai sokme ne pendi adom yengning tuna laikre ho kre ko ingol legi thamoi ijal kaubra kau aisu sidagidi chatpa yarani ko kongse ma naibu ngaibada waramani kanana ngaibra aigi nupina aigi ningthina ai ma bu yam uningi athubada isatningi babu imasu yam uningi ibo nang nupi thirabra thiri adubu magi masakti khangma ngamche ma naibu waraurambe yai nauzariba mabu thaduktuna satki haida wasu warauramani ma yam waramgani oh nupi thiri haiba kaidaurage krisu tawde ibo thengjenkre tumnaba tawrasira apana su kaurani jingmi ningol nadu nungai da sanki asa kaina somdana loire muktoiba nuregi khuldo pumnin nilni nureidu kapo lawbo luhungba kaibagi apok tabi aini sinbabu kanana yamige ai simi mangda phamaga nang pilaba natro luhungba sikaraga nang pilaba natro aini silibase nangi phatana braiba na punsidu wahana leigadabado nungaina leizau haibagi wani ai musangat hatpa si amukta tapthomi nang ai nahana haidro nasa nupi wahana takisi ai su tawfam khangtre nati luhungba kaibasida husik poibu aidi khanglaga leiba ngamoi ai wei kaiba piba mahakane ai leiminaba ngamoiba masida makoi tasu yauribani kana lai magu mangak paina puthorau ngasiba loi thako karino nang na haribudu isa madomta karamna loi thagadoribani isa asinupi sa kai thinnaraga maram chat sinane tanthokpirak libase ai khangde masida nangna yadragana ai chakhini ye haibi indabi lamket piase leiminaba ngamoye maramba tawpham khangdri ningthi makok adu paiduna singthorai baba ima asabo sumna tawbino baba aina koi bu thadok tuna chatpa ngamoye baba seba
ꯏꯃꯥꯇꯣꯟ ꯁꯥꯎꯗꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕ. ꯏꯄꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯄꯥꯒꯤ ꯅꯤꯡꯊꯤ? ꯏꯄꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯅꯃꯥꯁꯦ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ. ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯕꯨ ꯁꯥꯎꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯄꯥꯕꯁꯨ ꯑꯩ ꯄꯣꯛꯂꯕꯗꯒꯤ ꯏꯀꯥꯏꯕꯤꯔꯝ ꯈꯨꯝꯍꯜꯂꯦ ꯄꯥꯕ. ꯅꯨꯔꯩꯅ ꯅꯝꯗꯨꯅ ꯅꯤꯡꯊꯤꯕꯨ ꯂꯣꯏ ꯊꯥꯔꯝꯃꯤ. ꯃꯣꯔꯥꯝꯕꯁꯨ ꯃꯆꯥ ꯅꯨꯡꯁꯤꯔꯕꯁꯨ ꯂꯣꯏꯅꯕꯤꯅ ꯍꯦꯟꯈꯤꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯅꯤꯡꯊꯤ ꯀꯞꯅ ꯀꯞꯅ ꯆꯠꯄ ꯇꯥꯔꯦ. ꯅꯤꯡꯊꯤ ꯀꯣꯅꯨꯡꯗꯒꯤ ꯊꯧꯗꯥꯡꯅ "ꯏꯃꯥ, ꯏꯃꯥ, ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯆꯥ ꯂꯥꯛꯆꯔꯤ." ꯇꯥꯗꯕ ꯖꯥꯠꯂꯃꯠꯇ? ꯇꯥꯔꯦ ꯇꯥꯔꯦ. ꯍꯩꯃ, ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯉꯥꯏꯈꯣ ꯃꯩ ꯑꯣꯛꯈꯤꯒꯦ. ꯅꯠꯇꯦ ꯅꯪꯕꯨ ꯏꯅꯥꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁ ꯃꯣꯏꯗ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ. ꯄꯣꯊꯥꯎ ꯄꯣꯊꯥꯎ. ꯅꯠꯇꯦ ꯅꯪꯕꯨ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯂꯩꯕꯗꯨ ꯍꯩꯅꯗꯕ꯭ꯔꯣ? ꯍꯩꯅꯗ꯭ꯔꯦ ꯏꯃꯥ. ꯏꯄꯨꯅꯦꯅ ꯇꯧꯔꯤꯗꯨꯅ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯠꯂꯤꯕ. ꯈꯨꯟꯖꯥꯁꯤꯡ ꯑꯝꯇ ꯅꯨꯡꯁꯤꯍꯧꯗ꯭ꯔꯕꯅꯤ ꯅꯤꯡꯊꯧ ꯑꯣꯏꯔꯁꯨ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ? ꯑꯁ ꯅꯣꯏ ꯇꯥꯆꯧꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦꯗ. ꯀꯨꯏꯔꯦ. ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯈꯤꯕꯗꯒꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯑꯩꯈꯣꯏ ꯇꯥꯆꯧꯕ? ꯑꯁ ꯃꯣꯏ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤꯁꯦ. ꯏꯆꯥ ꯋꯥꯔꯝꯃꯅꯤ. ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯍꯟꯒꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯂꯥꯛꯑꯣꯀꯣ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯀꯔꯤ ꯀꯣꯅꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯨ? ꯑꯗꯨꯒ ꯑꯩ ꯂꯥꯛꯄ ꯎꯔꯒ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯕꯣꯟ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯅ ꯀꯔꯤꯒꯤ? ꯑꯁ ꯈꯪꯖꯗ꯭ꯔꯦꯗ. ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ? ꯅꯤꯡꯊꯤ ꯆꯤꯡꯊꯛ ꯑꯗꯨꯗ ꯂꯪꯊꯣꯛꯄꯤꯔꯝꯃꯤ. ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯆꯤꯡꯊꯛ ꯑꯗꯨꯗ ꯀꯞꯆꯩ ꯀꯤꯔꯗꯨꯅ. ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯥꯏꯗꯅꯣ? ꯏꯃꯥ, ꯏꯃꯥ! ꯃꯌꯥ ꯍꯤꯒꯠꯂꯕ ꯀꯩ ꯑꯃ ꯈꯣꯡꯂꯛꯂꯤ. ꯏꯈꯧ ꯂꯥꯡꯅ ꯃꯤꯍꯤꯡ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯉꯪꯂꯗꯨꯅ. ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ. ꯀꯨꯏꯔꯦ ꯇꯥꯏꯕꯪ ꯃꯤꯍꯤꯡ ꯊꯛꯇꯕ, ꯇꯥꯏꯕꯪ ꯁꯥꯗꯣꯡ ꯆꯥꯕ ꯐꯪꯗꯕ. ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯔꯦꯗ, ꯅꯤꯡꯊꯤꯔꯦꯗ. ꯅꯨꯄꯤꯅꯤ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯦ. ꯆꯥꯔꯒꯦ ꯃꯁꯤ ꯍꯦꯛꯇ. ꯀꯗꯥꯏꯗꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ? ꯑꯩ ꯌꯥꯝ ꯀꯤꯔꯦ. ꯀꯩꯅꯣ ꯁꯤꯗꯤ? ꯀꯩ ꯅꯠꯇ꯭ꯔꯥ? ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤꯟꯈ꯭ꯔꯦꯅꯦ. ꯃꯁꯛ ꯏꯐ ꯐꯖꯈꯩ. ꯑꯩ ꯇꯥꯟꯅꯗꯕ ꯌꯥꯗꯦ. ꯑꯩꯅ ꯆꯥꯊꯣꯛꯇꯕ ꯌꯥꯗꯦ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯄꯥꯝꯕꯒꯩꯒꯤ ꯀꯌꯥꯇ ꯑꯩ ꯇꯥꯒꯗꯧꯔꯦ. ꯏꯃꯥ, ꯏꯃꯥ! ꯆꯦꯟꯈꯤꯅ ꯅꯨꯄꯤ. ꯆꯥꯅꯤꯡꯕꯅ ꯏꯕꯨꯛ ꯑꯁꯤ ꯌꯥꯗ꯭ꯔꯦ. ꯅꯪꯕꯨ ꯆꯥꯔꯒꯦ. ꯌꯥꯏꯐꯔꯦꯜꯗꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ. ꯌꯥꯏꯐꯔꯦꯜ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯔꯤ. ꯈꯣꯡꯁꯤ ꯈꯔꯗꯤ ꯅꯥꯔꯤꯕ. ꯀꯔꯣꯝꯗꯅꯣ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ? ꯀꯩꯌꯦꯗꯨꯅ ꯅꯝꯁꯤꯜꯂꯤ ꯅꯤꯡꯊꯤꯗ. ꯅꯤꯡꯊꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯔꯤꯅꯣꯝ ꯇꯧꯔꯤ. ꯀꯔꯤꯒꯤ ꯆꯦꯜꯂꯤꯅꯣ? ꯅꯨꯄꯤ ꯅꯪꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯒ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯂꯕ ꯄꯨꯛ ꯑꯁꯦ ꯊꯜꯂꯒꯦ. ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯦꯃꯦꯟ ꯇꯥꯅ ꯂꯪꯂꯛꯏ. ꯑꯗꯨꯒ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯟꯅ ꯅꯝꯅꯔꯦ. ꯅꯤꯡꯊꯤꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯃꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ. ꯇꯝꯕ ꯅꯨꯄꯥꯗꯨꯅ ꯀꯩꯌꯦꯗꯨ ꯍꯥꯠꯈ꯭ꯔꯦ. ꯇꯝꯕ ꯅꯨꯄꯥꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯌꯥꯏꯐꯔꯦꯜꯅꯤ. ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯅ ꯈꯨꯠꯂꯥꯏꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ. ꯆꯜ ꯋꯥꯈꯜ ꯇꯥꯔꯕ? ꯁꯤ ꯑꯩꯕꯨ ꯉꯁꯥꯏ ꯏꯁꯤꯡ ꯌꯥꯎꯈꯤꯕꯗꯥꯏ ꯋꯥꯟꯊꯈ꯭ꯔ ꯃꯥꯜꯂꯦ. ꯃꯁꯥꯁꯦ ꯀꯤꯗꯅ ꯍꯨꯃꯥꯡ ꯉꯥꯛꯇꯁꯨ ꯉꯥꯏꯔꯦ. ꯏꯁꯤꯡꯁꯦ ꯈꯔ ꯈꯤꯛꯆꯟꯒꯦ. ꯏꯆꯟ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯣ? ꯀꯣꯛꯁꯤ ꯀꯩꯅꯣꯝꯃ. ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯀꯩ ꯑꯃ. ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯏ. ꯅꯠꯇꯦ ꯋꯥꯈꯜꯕꯨ ꯈꯔ ꯇꯥꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯅꯨꯄꯤ ꯅꯪꯅ ꯆꯤꯡ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯝꯂꯤꯕꯗꯤ ꯀꯤꯗ꯭ꯔ ꯅꯪꯕꯣ? ꯑꯩꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯌꯥꯏꯐꯔꯦꯜꯅ. ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯧ. ꯅꯪ ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯅꯁꯥꯗꯨ ꯄꯥꯈꯠꯂꯦ. ꯀꯥꯏꯗꯩꯅꯣ ꯅꯪꯕꯣ? ꯑꯩ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯆꯤꯡ ꯑꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯂꯥꯛꯄꯗ ꯉꯁꯤꯗꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ. ꯃꯇꯨꯡꯗꯤ ꯅꯇꯣꯝꯇ ꯂꯥꯛꯀ ꯀꯩ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤ. ꯀꯤꯗ꯭ꯔ ꯉꯁꯤꯒꯤꯗꯣ? ꯀꯤ. ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ. ꯁꯤꯅ ꯇꯩꯊꯣꯛ ꯊꯤꯜꯂꯝꯃꯨꯔꯥ? ꯍꯣꯏ ꯌꯥꯔꯅꯤꯗ. ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯊꯤꯟꯕꯤꯒꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ. ꯃꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯌꯥꯏꯐꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯠꯈꯤꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯖꯍꯧꯋꯤ ꯃꯃꯤꯠ ꯀꯨꯞꯇ ꯅꯤꯡꯊꯤꯅ. ꯈꯪꯅꯗ꯭ꯔꯦꯗꯨ ꯃꯁꯛ ꯑꯅꯤꯗꯨ. ꯅꯤꯡꯊꯤ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ. ꯀꯔꯝꯅꯗꯤ ꯄꯥꯈꯠꯂꯣꯏ ꯌꯥꯏꯐꯔꯦꯜꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯎꯔꯒ. ꯍꯥꯏꯐꯦꯠ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯝꯗꯥꯏꯗ ꯅꯣꯛꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ꯫
ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ꯊꯤꯔꯛꯂꯔꯣꯏꯗ꯭ꯔꯥ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ 마디 우려보다 마나루리 아이나 호직 삿돌이부 마펌시 그다이다 아이나 레이까도 이마 솜다나 닝ꯊꯧ ꯄꯨꯔꯦꯜꯗꯨ ꯀꯣꯅꯨꯡꯂꯣꯝꯗ ꯊꯩꯔꯒ ꯆꯅꯨꯅ ꯍꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯅꯤꯡꯊꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗ ꯆꯅꯨꯅ ꯄꯨꯔꯦꯜꯕꯨ ꯁꯤꯅꯕ ꯍꯥꯏꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯨ ꯆꯦꯜꯂꯕ ꯄꯤꯖꯔꯝꯃꯤ ꯃꯔꯝꯁꯤꯗꯒꯤ ꯄꯨꯔꯦꯜ ꯃꯁꯥꯗꯨ ꯁꯣꯟꯖꯤꯜꯂꯛꯏ ꯑꯅꯥꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯤ ꯈꯨꯟꯖꯥꯈꯩꯅꯁꯨ ꯅꯤꯡꯊꯧ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯤꯜꯂꯣ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ ꯅꯨꯄꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯄꯨꯟꯕꯗꯤ ꯀꯨꯏꯔꯦ ꯍꯥꯏ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯣꯅꯨꯡꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯉꯥꯎꯔꯦꯗ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯅꯤꯡꯊꯧ ꯁꯤꯟꯗꯣꯛꯎ ꯍꯥꯏꯗꯅ ꯑꯩꯅꯦ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯠꯇꯦ ꯑꯗꯨꯗ ꯅꯪꯅ ꯀꯣꯛ ꯑꯗꯨ ꯌꯥꯝ ꯁꯥꯔꯤꯅ ꯀꯔꯤꯒꯤ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦ ꯇꯨ ꯂꯥꯎꯔꯦꯗꯨ ꯑꯃꯨꯛ ꯁꯤꯗꯅꯤ ꯀꯣꯛꯁꯤ ꯉꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯩ ꯇꯥꯆꯧꯒꯤ ꯂꯤꯈꯨꯜ ꯊꯤꯒꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯊꯤꯕꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯣ ꯅꯪꯉꯣꯟꯗ ꯇꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯣ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯈꯔ ꯐꯗꯣꯛꯂꯕꯗꯤ ꯐꯩ ꯈꯨꯟꯖꯥꯁꯤꯡꯗꯤ ꯅꯪꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯄꯣꯠꯄꯨ ꯇꯤꯡꯀꯠꯇꯅ ꯀꯥꯍꯜꯂꯤ ꯑꯩ ꯏꯌꯥꯝꯕ ꯊꯤꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯀꯩꯗꯧꯅꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯐꯪꯒꯅꯤ ꯊꯤꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯣ 이반이 ꯆꯪꯗꯅ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯩ ꯀꯣꯛꯁꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ ꯌꯥꯏꯐꯔꯦꯜ ꯃꯁꯥꯗꯨ ꯐꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯒꯤ ꯅꯤꯡꯂꯛꯇꯨꯅ ꯊꯣꯛꯂꯛꯏ ꯏꯄꯥꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯏꯆꯥꯅ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯅꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏ ꯄꯥ ꯃꯐꯝꯁꯤꯗ ꯍꯦ ꯂꯥꯛꯈꯤꯅꯤ ꯏꯕꯣꯡ ꯐꯖꯅ ꯆꯠꯂꯨꯀꯣ ꯁꯦ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯜꯅꯤ ꯏꯕꯣꯡꯗꯨꯗꯤ ꯌꯥꯝ ꯍꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯞꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯆꯜ ꯑꯗꯨꯝꯅ ꯇꯧꯕ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯅꯤ ꯅꯆꯜꯅ ꯊꯣꯡꯕ 10 ꯆꯥꯛ ꯌꯣꯝꯃꯤ ꯂꯝꯕꯤꯗ ꯆꯥꯛ ꯂꯥꯝꯂꯛꯂꯕꯗꯤ ꯑꯁꯤ ꯆꯥꯎꯀꯣ ꯏꯕꯣꯡ ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯅꯤ ꯌꯥꯏꯐꯔꯦꯜ ꯆꯤꯡꯒꯤ ꯈꯨꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯍꯧꯔꯤ ꯊꯧꯗꯥꯡꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯃꯥ ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯤ ꯏꯁꯥꯁꯤ ꯀꯌꯥ ꯀꯩꯗꯧꯗꯦ ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯉꯥꯛꯇ ꯆꯠꯂꯨꯒꯦ ꯅꯥꯇꯣꯝꯇ ꯆꯠꯈꯤꯅꯨ ꯏꯃꯥ ꯑꯩꯗꯤ ꯃꯤ ꯄꯨꯕꯒꯤ ꯊꯕꯛ ꯁꯦꯡꯅꯗꯤ ꯌꯥꯅꯤ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯨꯒꯦ ꯁꯤ ꯊꯨꯔꯣꯅꯦ ꯑꯉꯧꯕꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤ ꯂꯣꯏꯅꯕꯤꯅ ꯑꯁꯨꯝꯅ ꯇꯧꯕꯗꯨ ꯄꯥꯏꯈꯣꯝꯕ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯇꯨꯃꯤꯟꯅ ꯇꯥꯟꯅꯔꯛꯏ ꯀꯅꯥ ꯂꯩ ꯀꯗꯥꯏ ꯄꯤꯔꯛ ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯀꯗꯥꯏ ꯍꯨ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯥꯒꯤ ꯆꯥꯅꯕꯗ ꯈꯔ ꯍꯥꯞꯄꯨ ꯅꯈꯣꯏ ꯍꯥꯞꯄ꯭ꯔꯥ ꯑꯗꯨꯝ ꯃꯁꯥꯅ ꯁꯤꯖꯈ꯭ꯔꯒꯗꯧꯕꯅꯤ ꯍꯥꯞꯆꯩꯗꯨ ꯃꯍꯥꯔꯥꯅꯤ ꯁꯤꯗ ꯂꯩ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯆꯅꯨ ꯈꯨꯝꯂꯤꯕ ꯃꯀꯣꯛꯇꯣ ꯍꯥꯡꯗꯣꯛꯏ ꯐꯥꯖꯤꯜꯂꯤꯕ ꯃꯆꯤꯟ ꯑꯁꯦ ꯍꯥꯡꯗꯣꯛ ꯑꯗꯨꯒ ꯃꯈꯨꯠ ꯑꯁꯦ ꯆꯦꯠꯅ ꯀꯤꯁꯤꯟ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯊꯋꯥꯏꯗꯨ ꯊꯥꯕ ꯇꯥꯔꯦꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕꯒꯤ ꯃꯆꯥ ꯍꯥꯏꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯔꯣꯏ ꯅꯪꯁꯤ ꯏꯅꯥꯎꯅꯨꯄꯤꯅꯤꯀꯣ ꯅꯪꯃꯛꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯩ ꯆꯥꯔꯣꯏ ꯑꯩ ꯆꯥꯔꯣꯏ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯁꯅꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯈꯨꯝꯃꯣ ꯀꯟꯅ ꯂꯥꯎꯒꯅꯨ ꯅꯨꯄꯥ ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯍꯥꯠꯂꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯅꯤꯡ ꯇꯝꯅ ꯄꯥꯟꯒꯅꯤꯗꯣ ꯆꯥꯗꯕ ꯌꯥꯔꯣꯏ ꯁꯤ ꯀꯅꯥ ꯂꯩ ꯑꯅꯝ ꯀꯟꯕ ꯅꯨꯄꯥ ꯑꯁꯤ ꯀꯟꯊꯠ ꯅꯪꯃꯛꯅ ꯑꯩꯒꯤ ꯇꯥꯅꯣꯏꯕꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇꯨꯃꯤꯟꯅ ꯄꯥꯏꯈꯣꯝꯕꯅ ꯌꯦꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯌꯥꯝꯕꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ ꯅꯨꯄꯤ ꯅꯪꯅ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧ
ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯩꯃꯕꯨꯁꯨ ꯅꯪꯗꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯗꯅ ꯄꯦꯟꯗꯅ ꯈꯨꯠꯇꯨꯝꯅ ꯁꯨꯖꯩ ꯑꯩꯁꯦ ꯄꯥꯊꯣꯛꯇꯦꯗꯀꯣ ꯐꯩ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯁꯥꯎ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯅꯥꯎꯁꯤ ꯐꯥꯛꯇꯣꯛꯂꯒ ꯅꯝꯁꯤꯜ ꯑꯩ ꯊꯦꯡꯅ ꯆꯠꯂꯨ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯑꯝꯃꯤ ꯈꯪꯍꯟꯕ ꯌꯥꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩ ꯁꯦ ꯅꯣꯏꯒꯤꯁꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯏ ꯌꯥꯏꯐꯔꯦꯜ ꯁꯨꯝ ꯂꯥꯛꯄꯗ ꯃꯁꯥꯗꯣ ꯋꯥꯁꯤꯜꯂꯛꯏ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯌꯥꯏꯐꯔꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯂꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯋꯥꯅ ꯋꯥꯔꯤ ꯁꯥꯔꯤ ꯆꯥꯅꯕꯤ ꯅꯪ ꯅꯆꯥꯁꯤ ꯄꯨꯗꯨꯅ ꯄꯥꯏꯈ꯭ꯔꯣ ꯆꯠꯂꯣ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯈꯥꯝꯕꯤ ꯃꯩꯅ ꯃꯩ ꯋꯥꯏꯔꯤ 이콩 야우즈바 이콩 야즈바 에이 간비라도 자나봐 그이는 낭나 하이바두고 나오이비에이디 낭부 타독드나 빠이바 감도 시리뿌는 시미나시 힝리뿌는 힝미나시 타크라스는 타와야시 낭야우다 아이디 쓸빵감 크라로 나사시기 칸 에이 가리기 칼리바 자 빠이 크로니 사나비 낭보 ꯈꯪꯍꯧꯗꯅ ꯃꯩꯅ ꯆꯥꯛꯂꯛꯄꯗꯒꯤ ꯃꯀꯣꯟ ꯑꯗꯨ ꯀꯥꯏꯗꯨꯅ ꯎꯆꯦꯛ ꯂꯥꯕꯗꯨ ꯂꯩꯃꯥꯏꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯏ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯕ ꯃꯆꯥꯁꯤꯡꯁꯨ ꯇꯥꯔꯛꯄꯗ ꯌꯥꯎꯔꯤ ꯆꯩꯅꯥꯗꯨꯅ ꯀꯞꯄꯤ ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯣ ꯅꯋꯥ ꯑꯣꯏꯕꯁꯥ ꯏꯄꯥꯅ 이ꯈꯣꯡ ꯑꯁꯤ ꯌꯥꯔꯕꯗꯤ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯝꯒꯅꯤꯀꯣ ꯃꯗꯨꯒꯤ ꯊꯧꯅꯥꯗꯤ ꯏꯄꯥꯗ ꯂꯩꯇ꯭ꯔꯦ ꯅꯃꯥ ꯑꯁꯤꯁꯨ ꯅꯄꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯅꯄꯥ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤ ꯃꯤꯍꯧ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯇ ꯇꯥꯔꯨꯕꯗ 이콩 ꯑꯁꯤ ꯁꯨꯝꯅ ꯂꯩꯈꯤꯕꯅꯤ ꯏꯄꯥ ꯏꯆꯥ ꯊꯋꯥꯏ ꯊꯥꯃꯤꯟꯅꯔꯁꯤꯗꯣ ꯕꯥꯕꯥ ꯌꯥꯝꯅ ꯁꯥꯏꯌꯦ ꯃꯩꯁꯥꯁꯦ ꯕꯥꯕꯥ ꯑꯩꯈꯣꯏꯕꯨ ꯀꯔꯥꯏꯗꯅꯣꯃ ꯄꯨꯊꯣꯛꯑꯣ ꯃꯩꯈꯨꯁꯤꯅ ꯌꯥꯝꯅ ꯐꯨꯜꯂꯦ ꯕꯥꯕꯥ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ 이빠기 ꯆꯥꯎꯗ꯭ꯔꯤꯕꯁꯥ ꯏꯄꯥ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯆꯥꯅꯕꯤ ꯅꯪꯕꯨ ꯅꯆꯥꯁꯤꯡꯁꯤ ꯑꯃꯨꯛꯇ ꯀꯜꯂꯨꯅꯤ ꯆꯥꯅꯕ ꯅꯪ ꯌꯥꯎꯗ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯈ꯭ꯔꯔꯣꯏ 이마기 싸우지면서 이마 건게 이마기 사시나 이마 건게 이마 염사래 이마 야이프렐 미컵 독레 그리도 사시고 마이사 보러 있으나 이마 시리 랑마이사에나 따두는 레이바 우식 마콘도 우레 우식 마콘 오이르 말레 그리기노 모이나 마사시무시 다시는 레이바세 ꯃꯩꯁꯥꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯏꯐꯔꯦꯜꯅ ꯑꯄꯤꯛꯄ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯨꯅ ꯃꯈꯣꯏꯕꯨ ꯂꯥꯞꯇꯛꯅ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯎꯁꯥ ꯑꯃꯗ ꯊꯝꯃꯤ ꯊꯋꯥꯏ ꯃꯥꯡꯗꯧꯔꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯎꯆꯦꯛ ꯂꯥꯕꯗꯨꯅ ꯀꯧꯔꯛꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯥꯏꯗ ꯑꯩꯕꯨ ꯈꯥꯝꯃꯤꯁꯤꯅ ꯑꯩꯅꯤꯅꯦ ꯅꯪꯕꯨ 우식ꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯇꯝꯕ ꯅꯨꯄꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯗꯧꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯔꯦ ꯌꯦꯡꯉꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯪꯅ ꯀꯟꯕꯤꯔꯤ ꯀꯥꯏꯅꯒꯗꯧꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯅꯪꯅ ꯀꯟꯕꯤꯕꯒꯤ ꯅꯪꯁꯨ ꯅꯆꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯄꯦꯜꯂꯤ ꯊꯃꯣꯏꯁꯤꯅ ꯎꯆꯦꯛꯅꯕꯨ ꯃꯔꯣꯜ ꯊꯣꯛꯄ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯀꯟꯕꯤꯕꯒꯤ ꯄꯦꯜꯂꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯕꯣꯔ ꯀꯌꯥꯁꯨ ꯄꯤꯔꯛꯏ ꯌꯥꯏꯐꯔꯦꯜ ꯃꯥꯁꯨ ꯂꯥꯛꯂꯛꯏ ꯁꯣꯝꯗꯅ ꯊꯧꯗꯥꯡ ꯁꯥ ꯍꯥꯠꯄ ꯂꯥꯛꯄꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯆꯤꯡ ꯑꯗꯨꯒꯤ ꯂꯣꯛ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥꯅ ꯐꯨꯟꯒꯠꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯤ ꯃꯥꯅꯤ ꯄꯥꯟꯍꯧꯗ꯭ꯔꯤ ꯆꯠꯍꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯩ ꯑꯗꯨꯒ ꯆꯪꯁꯤꯜꯂꯤ ꯅꯪꯅ ꯆꯦꯟꯗꯨꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯣꯏꯅꯣ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯧꯗꯥꯡ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯝꯇ ꯂꯦꯝꯅ ꯊꯥꯗꯦꯁꯦ ꯀꯥꯎꯔꯕꯣꯏꯔꯦ ꯕꯥꯕꯥ ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯅꯣꯏꯗꯥꯝ ꯊꯥꯖ ꯌꯥꯝꯂꯛꯄ ꯃꯐꯝꯁꯤꯗ ꯂꯦꯜꯂꯛꯄ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯕꯨꯁꯨ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯕꯤꯔꯣ ꯀꯗꯥꯏꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯦ ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯔꯥ ꯀꯅꯥꯅꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯇꯦꯡꯊꯥꯔꯤꯕ ꯅꯪꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯤ ꯐꯠ ꯂꯥꯎꯅ ꯅꯣꯟꯈꯠꯂꯛꯏ ꯑꯦ ꯅꯨꯄꯤꯅꯤꯁꯤꯗꯤ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯪꯒꯨꯝꯅ ꯅꯤꯡꯊꯤꯕꯤ ꯅꯨꯄꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯈꯣꯡꯉꯁꯤꯗ ꯀꯅꯥꯅꯣ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ
ꯆꯠꯀꯅꯣ ꯍꯥꯏꯔꯒ ꯀꯔꯤ ꯆꯪꯁꯜꯂꯛꯂꯤꯕꯅꯣ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯧꯗꯥꯡꯉꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤ ꯃꯤ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯅꯪꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯦ ꯊꯧꯗꯥꯡꯉꯩꯅ ꯄꯥꯝꯈꯤꯕ ꯑꯃꯠꯇ ꯐꯪꯗꯅ ꯇꯣꯛꯇꯦ ꯂꯥꯛꯑꯣ ꯆꯥꯅꯕꯤ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯍꯦꯛ ꯁꯣꯛꯂꯛꯄꯗ ꯅꯪ ꯀꯌꯥ ꯐꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛꯅ ꯊꯧꯅꯥ ꯂꯩꯅ ꯋꯥ ꯉꯥꯡꯂꯤꯕꯅꯤ ꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯄꯥꯝꯈꯤꯕ ꯄꯣꯠꯇ ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯟꯅꯕ ꯊꯧꯗꯥꯡꯅꯤ ꯁꯥ ꯇꯥꯟꯅꯔꯛꯄꯗ ꯅꯤꯡꯊꯤ ꯎꯕꯗ ꯉꯥꯎꯈꯤꯗꯨꯅ ꯅꯤꯡꯊꯤꯕꯨ ꯆꯤꯡꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯒꯅꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯅꯪꯒꯨꯝ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯁꯤ ꯏꯃꯥ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯨ ꯇꯥꯞ ꯂꯥꯎꯅ ꯀꯣꯟꯈꯠꯂꯤ ꯅꯤꯡꯊꯤꯕꯨ ꯁꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯁꯤꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯇꯥꯟꯕ ꯂꯥꯛꯄꯒ ꯃꯥꯟꯅꯔꯦ ꯆꯠꯂꯁꯤꯗꯣ ꯆꯥꯅꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯤꯡꯊꯤꯕꯤ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯏ ꯁꯒꯣꯜ ꯑꯗꯨ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥꯛ ꯊꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯈꯩꯁꯨ ꯌꯦꯡꯅꯍꯧꯏ ꯏꯃꯥ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯃꯥꯕꯨ ꯀꯧꯔꯤꯗꯤ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥꯅ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯏꯗꯣ ꯆꯅꯨꯄꯨ ꯉꯛꯉꯛꯏ ꯅꯤꯡꯊꯤ ꯃꯁꯥꯗꯨ ꯀꯤꯗꯅ ꯇꯥꯁꯤꯜꯂꯤ ꯇꯧ ꯉꯝꯕꯤ ꯅꯪꯅ ꯉꯝꯕꯁꯤ ꯉꯝꯕꯤꯗꯀꯣ ꯅꯪꯅ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥꯁꯤ ꯐꯥꯕꯤꯔꯤꯔꯣ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯨꯄꯥ ꯆꯣꯛꯄꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯉꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯞꯄ ꯂꯦꯞꯇ꯭ꯔꯤꯀꯥꯟꯁꯤꯗ ꯉꯥꯡꯕꯤꯅꯨꯁꯦ ꯅꯪꯁꯨ ꯀꯞꯄꯅꯨꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯆꯠ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠ ꯆꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯁꯣꯂꯤ ꯊꯣꯛꯂꯛꯏ ꯅꯤꯡꯊꯤ ꯎꯕꯗ ꯍꯔꯥꯎꯖꯩ 이수 닝티야 ꯑꯕꯣ 이까이 ꯈꯪꯗꯕꯤ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯊꯤꯟꯗꯣꯛꯇꯕ ꯌꯥꯔꯣꯏ ꯀꯅꯥ ꯂꯩꯅꯣ ꯏꯔꯩꯃ ꯑꯗꯨꯏꯗꯤ ꯁꯥꯎꯅꯤꯡꯒꯦ ꯇꯧꯏꯗ ꯑꯩꯅ ꯁꯨꯒꯥꯅ ꯐꯥꯔꯒ ꯄꯨꯔꯒ ꯏꯃꯥꯅ ꯆꯠꯂꯣꯗꯤ ꯀꯩ ꯂꯥꯛꯑꯣ ꯁꯤꯗ ꯅꯪꯗꯤ ꯑꯩꯒꯤ ꯈꯪꯍꯧꯗꯦ ꯃꯕꯣꯛꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯀꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯍꯥ ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕꯔꯥ ꯅꯪ ꯀꯩꯅꯣꯕꯣ ꯑꯩ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯀꯞꯆꯦꯠꯄꯤ ꯅꯪꯅ ꯀꯞꯇꯅ ꯂꯩꯔꯅꯨ ꯅꯪ ꯄꯨꯔꯛꯄꯁꯤꯗꯤ ꯃꯣꯏꯁꯨ ꯑꯩꯗꯧꯅ ꯉꯥꯎꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯈꯨꯄꯥꯛꯀ ꯂꯣꯏ ꯆꯥꯔꯦ ꯑꯩ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯕꯨ ꯆꯤꯡꯗꯨꯅ ꯊꯣꯔꯛꯏ ꯃꯃꯥꯡꯗ ꯌꯥꯏꯐꯔꯦꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯧꯗꯥꯡ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯅꯆꯧ ꯅꯨꯡꯁꯤꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯕꯣꯛꯀꯤ ꯌꯥꯏꯐꯔꯦꯜ ꯏꯁꯨ ꯍꯤꯡꯂꯤꯅ ꯀꯔꯥꯏ ꯆꯠꯂꯨꯕꯒꯦ ꯅꯍꯥꯟ ꯃꯈꯩ ꯍꯥ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯑꯕꯣꯛꯇꯤ ꯏꯁꯨ ꯎꯗꯕꯗ ꯉꯥꯎꯔꯦꯅꯦ ꯑꯕꯣꯛ ꯌꯥꯝꯅ ꯋꯥꯏꯅꯦ ꯅꯪꯕꯨ ꯅꯍꯥꯟꯒꯤ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯈꯨꯝꯃꯣ ꯁꯦ ꯈꯨꯝꯃꯣ ꯀꯔꯤꯒꯤ ꯑꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯣ ꯑꯕꯣꯛ ꯅꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯕꯣꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇꯦ ꯑꯕꯣꯛ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯃꯥ ꯑꯃꯨꯛꯇ ꯎꯅꯤꯡꯉꯤ ꯅꯤꯡꯊꯤ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯌꯥꯏꯐꯔꯦꯜ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯌꯥꯏꯐꯔꯦꯜꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯌꯥꯏꯐꯔꯦꯜꯅ ꯅꯤꯡꯊꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯤꯕꯨ ꯂꯣꯏꯅꯕꯤꯅꯤ ꯈꯪꯗꯦ 이수 어세 낭무 락방 아이보다 와라버니 이수기 닉티 이수나 카우랑나 nga이제락바 마학 아도 lep라레도 나망다 예고 이수 야이파레ල් 이네 낭무 칸드랍로 이보 야이파레ල් 팟라운 옌gle 낭 야이파레ල් censillaktuna 미게 leiribadu ude 닝티부 찌나 콜리 aduga kapsai 닝티기 kudaangsu thongdangna sina pairi ꯊꯧꯗꯥꯡꯗꯤ ꯈꯪꯖꯕ ꯄꯣꯠ ꯅꯠꯇꯦ ꯃꯇꯩꯃꯅꯤ ꯍꯥꯏꯕ ꯏꯉꯛꯉꯛꯏ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯂꯅꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯊꯧꯗꯥꯡ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯉꯛꯅ ꯌꯦꯡꯖꯩ ꯂꯣꯏꯔꯦ ꯍꯪ ꯏꯇꯩꯃꯁꯨ ꯑꯣꯏꯔꯦ ꯂꯣꯏꯅꯕꯤ ꯑꯣꯏꯒꯤ ꯐꯥꯔꯨꯕ ꯑꯩꯗꯤ ꯏꯇꯩꯃ ꯑꯣꯏꯔꯝꯃꯦꯗꯅ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ oi maisi bubu ngamtre thawdang chensin khre tanjaduda sauna sanglai paikomba aduga solaba mayamba bu puduna sanglai taso ko sutawri ai lei nungsi thoina ima gi purya karino isana tarumni ba phibam masiya ima di mangle dana ima yai pharina baba kaino tarumni sibo ipa gi yai pharya isa bu miyamna ꯑꯩꯒꯤ ꯏꯆꯥ ꯍꯤꯡꯂꯤꯕ ꯕꯥꯕꯥ ꯅꯆꯥ ꯍꯤꯡꯂꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯗꯒꯤ ꯅꯆꯥ ꯃꯇꯝ ꯈꯔ ꯏꯃꯥ ꯄꯥꯕꯨ ꯊꯥꯗꯣꯛꯂꯨꯔꯦ ꯀꯔꯤꯅꯣ ꯄꯥꯕꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯏꯃꯥꯗꯤ ꯏꯃꯥ ꯀꯧꯔꯨꯔꯅꯨ ꯈꯨꯝꯂꯔꯣꯏ ꯅꯃꯥꯗꯣ ꯀꯔꯤꯒꯤ ꯕꯥꯕꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯈꯨꯝ ꯕꯥꯕꯥ ꯅꯆꯥ ꯂꯩ ꯄꯥꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯄꯥꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯃꯥꯗꯣ ꯑꯩꯈꯣꯏꯅ ꯀꯧꯕ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ
ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯃꯥꯅ ꯅꯪꯕꯨ ꯁꯣꯟꯖꯔꯝꯕꯅꯤ ꯀꯔꯤ ꯏꯃꯥꯕꯨ ꯏꯃꯥ ꯄꯥꯏꯈꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯆꯅꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯨꯕꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯤ ꯎꯠꯀꯨꯝꯅ ꯇꯨꯝꯂꯦꯗꯅ ꯂꯧꯅꯝ ꯍꯩꯕꯤ ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯪꯕꯨ ꯊꯥꯖꯔꯨꯕꯒꯤꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯇꯥꯆꯧ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯊꯗꯠꯈꯤꯕ ꯃꯍꯨ ꯄꯨꯕꯤ ꯅꯪꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯀꯌꯥ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯤ ꯍꯩꯕꯤꯒꯤ ꯇꯥꯆꯧ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯗꯤ ꯊꯗꯠꯄ ꯉꯝꯂꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ ꯆꯅꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯇꯥꯗ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯔꯣꯀꯠ ꯅꯆꯤꯜꯂꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯇꯥꯠ ꯍꯩꯕꯤ ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯪꯅ ꯑꯩꯒꯤ ꯇꯩꯕꯨꯁꯨ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯆꯧꯕꯨꯁꯨ ꯅꯪꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯇꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯂꯣꯏꯅꯕꯤꯗꯒꯤ ꯏꯌꯥꯝꯕꯒ ꯏꯃꯥꯒꯅ ꯍꯦꯟꯅ ꯂꯩ ꯂꯣꯏꯅꯕꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯌꯥꯝꯕꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯒꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯏ ꯁꯥꯎꯅꯤꯡꯕ ꯃꯥꯅ ꯍꯦꯟꯗꯨꯅ ꯆꯅꯨꯒꯤ ꯃꯀꯣꯛ ꯀꯛꯏ ꯆꯅꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯆꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯏ ꯏ ꯐ꯭ꯔꯤ ꯀꯥꯞꯇꯨꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯇꯥꯏ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯏꯅ ꯄꯨꯝꯁꯣꯡ ꯁꯣꯡꯏ ꯅꯨꯡꯁꯤ ꯊꯣꯏꯅ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯄꯨꯔꯦꯜꯅ ꯏꯌꯥꯝꯕꯒꯤ ꯄꯥꯏꯈꯣꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯅꯨꯡꯁꯤ ꯊꯣꯏꯅ 이마기 바이콤바 내 한번 쓰기 좀 떠오그리 엉들라오 이마기 뿌리에 싹 이동해 이마 나자 이마가 꾸이는 상을 내미는 와이는 땀남처럼 말 와이시 하이라가 자누나 비사람바 후어두기 마야이나 이 우어두나 뿌리에 타와이 타그리 그래서 까리는 떠리마 떠오시고 야로이 이거이부 타독두나 잣바야 그래서 시 밑방무 따서 바바 까리는 떠리마 떠오시고 바바디 독와나 나자부 가이람이바 까리기 바바가 이마가나 나자이 할락바 가이람주바 야로이 밑방무시 바바 나사나 거울비시 쿠모 콜라로이자 바바 아보 바바세 이나 거부 따지 아북 땅도 바바 Mabuk Patrabi Sanu Laitrabada Santida Ningti Leibak Laiki Yai Paril Ningtho Oiduna Laitapam Kanglujaba Ningti Kunza Singsu English Signal Laiki Ningti Masu Wana Leirambadu Mapuroi Bagi Makada Maharani Oiduna Nungaina Laiki Ngai Bubu Kalabadi Pamen Pami Haibaduni Ngai Konyamta Taribra Tayi Gedoraki Horindi Tiangna Lakanuko Aidi Nanglak Pangayam Dui Yai Paril Ningti Ki Mamai de Siktuna Ngairam Tengo Isanami Taudang Arak Pami Kasi Ubijabra Kaino Ayuini Gaide Taudang Natay Masi Matumta Laibaki Aduna Nankra Leminaram Ado Injilangunuko Natay Mani Amuk Paramano Natay Mani Kong Aisaluki Nang Nakra Kunzasin Singaglam Is Taso Sima Kang the Bugito Kibaniba Taudang Oima Kauri Gamaroi died Itema Nanao Kang the Dobuni Odo Igaid Itemas Equita Sola Amjadi Shoiramida Namzaroi died Igaid Janag Why si Hiram Nagasi and Crate Taudang Nungaitaba Kaya Lairabasu Nungaitaba Amata Utta Nungaina Lake Mabuk Patabi Sanu Laitaba Dagi Nungaina Lake Ningti Konumto